सरकार सेमगनी हाइबगे अर्थदी मतमदी चंगनी मोहिना डिसोल्यूशन तौरगा डिसोल्यूशन सिचु था तरु खतने को अमक हेलबदा तरु अमक खतने चाहिए अमक खतने अना उमन चाहिए अहुम हाय अदो अहुम हाय बिदु लो सेमदोक पम चंगी जम्मू कश्मीर तो बुदुगा खरा केने इमरजेंसी चलारगा तौदैना बा तरु तरु अनिरक ngami ओके अदुना अदगी मायाम से हौरकदब लैबनिना तरुक अमगा नत्रगा तरुक अमगा चलाइरे हरगा डिसोल्यूशन तौरगा तौरबुरदी मोय अमा बाबकारोय 40 दिलायना 4 दु कथलगा 0 दु ओइना लाकनेबा अच्छी की पोट अच्छी लैबनिना सेंटर ना अखोय लैरिबा अखोयना पिरिबा माय पोजिशन फाइ फते गाने अखोयना खलिबे खैतनिदा अमिशाना अदि मोय एक्सपर्ट बोर्ड के एक्सपर्ट तोंगान लेबो को मध्य प्रदेश की ना मसु लै कलाय कलाय दि लै मणिपुर की मनम याम कन्ना खंबा मयाम हम लेबा सी तौरदी यानी सी तौरदी आरोसि मोय कोपना खंगमनाबा अदुना सरकार दि सोइदना सेंगमनाबा मदो हयेंग छमदेबा थामा अनि ओम द छमदेबा याय मथंगी तरहोमदोइदगी एक्सटेंड तौदरिबसे सिसु एक्सटेंड तौरे हाबा नते को खै प्रजासी लान लोकली एक्सटेंड तौननबा नोटिस थमगरे हाबनी नोटिस पुखत करे हाबनी खनद्रियाबा अदिगे लोकसभा दसु पोथोक्त्रियाबा कोने हेंजन अगोजे करिम कांदा खंगबम थोक्तबदि हेंजन खंगबा खमय यावरे मणिपुर से खंगोदना हारगसु अदुदे अदुनिदा न इराइलाइन हे लैथोकपगुमबा सरकार सेंबम सुं सेंदबाजि सेंटर न तौनिंबद तौगदरिबा पोटनी सेंटर न तौगदरिबा पोट अदुदा इलेक्शन से डिसोल्यूशन तौरगा इलेक्शन थेंगनरबदि मो यारोय बजे फानाम पैसा तौगे तो अम तौगे तो अकन बमोंग द थेंगनरकने से मो खंगेबा अदुनाने मपोतो अदगे अमु असाइगे गवर्नमेंट ना खरदि तौबा है गवर्नमेंट ना तौबा नते रूटीन मैटर कोवे मानमदि सरकार अम पालकाइन तौदेबा यारोय जो मम पालकांदा अयुकी नंदांगी चाकरी मसीना मरम ओरगा खुगी मैटे मदी कुकी की कॉन्फ्लिक्ट असिना मरम ओरकांदा बीजेपी दा मियामना कांग्रेस ना चाही तरागा मंगा पालंबा सी मियामना पामद्रे हाइदना मियाम की पीपल मैंडेट अमु बीजेपी दा थाजब थमदना बीजेपी दा वोट से पीदना टर्म अनिरक सुरे अदुमकपु टर्म अनिरक सुरबजो अहानबगी टर्म दसु कोविड की सिचुएशन अमुक लाइखिबा हंदकसिदसु हेक पाइबा हौरकपगा अमुक 2023 की मेगी अहुमदगी हाइबा कॉन्फ्लिक्ट असिना लाक्सलकपसिना मरम ओइरगा वारोइसिल पुरकपा ngamdabasina मियामना बीजेपी की डबल इंजन सरकार गवर्नमेंट असी द थाजबा थमनबदु थाजबसी यामना मांगशिलकपगी ममी म चाउन तारी अबुं करिगुंबा हाइबा बीजेपी दा लेरंबा थाजबसी करिगुंबा मियाम द रिगेन तौके हाइबा तारगदी हाइबा हौजिक लेरिबा कॉन्फ्लिक्ट असी तंगाई फदना कॉन्फ्लिक्ट असी वारोइसिन नम पुरकपा ngamdana पॉपुलर गवर्नमेंट अमा लेंगाक सेमलकलबा ओइबे तारगदी मियामना बीजेपी दा मांगरुबा थाजबसी रिगेन तौरकपा ngamgadra नत्रगना अमुक 2027 की इलेक्शन सी तंगाई फदना मसी फौबा येंबा तारिब्रा पाबुंगी मोट करी लै पावंग तंग थंबियो फजोबा वाफमनि कैन बीजेपी रिगेन ट्रस्ट ऑफ द पब्लिक सदानी थोने येंबा याय टॉपिक इटसेल्फ सिदा मणिपुर बीजेपी हाइबा नतबनिना नेशनल लेवल की बीजेपी की स्टेटस अरुगा स्टेट की बिदि मैमना लोइना आयामना सुखंगनरे मपी सिना सिधराबा कांदा स्टेट की सु अदुम यावगिदोरिनी अदा मपी सिना लिंगगा सो स्टेट ना एकता मच छिथरदी अदु सोते इनमंग मोइदोरिनी अदुना अहानबदा अखोना यंगदरिसि बीजेपी हाइबसे करिनो It is a national political party. Maching enrollment magi members maching yang graba. Prithivi manunda maching khwadigi yamba membership si BJP ni hairi bani. Aduna adugumba party asina run tauba double engine ge government center da BJP na akhoge Narendra Modi ji na let tauba adugumba sarkar ni. Sitharakpagi maramdi Yang some na Hyderabad. India की वाइस प्रेसिडेंट राज्यसभा की चेयरमैन तो इसी की मरम करिनो खर खंगबा मी संगनदी इंटेलेक्चुअल संगनदी मसी बीजेपी की सुपनम तौबा एरोगेंस ऑफ द मोदी गवर्नमेंट नि हाइदना लविको इंडिया के चौबा नैन रोय सिंगना अदे खोइन सु पाबदा इबदा दगी टीवी दा निनरी मयाम सिदा अदगी मथकता
ꯑꯩꯈꯣꯏꯒꯤ ꯃꯣꯠ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯗ ꯀꯅꯥꯗꯥꯗ ꯐꯣꯡꯕ ꯀꯔꯤꯗ ꯇꯧꯈꯤꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯒ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯐꯪꯁꯅꯤꯡꯁꯦ ꯃꯣꯗꯤꯒꯤ ꯃꯈꯥꯗ ꯑꯣꯇꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯇꯥꯏꯜ ꯑꯣꯐ ꯏꯂꯦꯛꯁꯟ ꯑꯣꯇꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯇꯥꯏꯜ ꯑꯣꯐ ꯐꯪꯁꯟ ꯑꯁꯤ ꯇꯧꯕ ꯑꯊꯣꯔꯤꯇꯥꯔꯤꯌꯥꯟ ꯍꯥꯏꯗꯨ ꯑꯣꯏꯕ ꯁꯨꯞꯅꯝ ꯑꯣꯏꯕ BJPꯅ ꯁꯥꯁꯟ ꯇꯧꯏ ꯍꯥꯏꯕꯗꯒꯤꯗꯤ ꯃꯣꯗꯤꯅ ꯁꯥꯁꯟ ꯇꯧꯏ ꯃꯣꯗꯤ 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 ꯍꯥꯏꯕ BJP ꯍꯥꯏꯕ ꯅꯠꯇꯕ ꯃꯣꯗꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ 10ꯔ ꯀꯌꯥꯅꯣ ꯂꯩꯔꯤꯕ BJPꯅ ꯂꯨꯆꯤꯡꯕ ꯁꯔꯀꯥꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯁꯦ ꯑꯩ ꯑꯗꯨꯅꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗ ꯍꯥꯏꯐꯝ ꯊꯣꯛꯄꯁꯦ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯨꯅ ꯁꯨꯝ ꯃꯊꯪ ꯇꯧꯔꯛꯄꯗ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯩꯇꯄꯥꯜ ꯃꯥꯂꯤꯛ ꯍꯥꯏꯗꯅ ꯖꯝꯃꯨ ꯀꯥꯁꯃꯤꯔꯒꯤ ꯃꯗꯨꯗ ꯁ꯭ꯇꯦꯠ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯅꯤ 19ꯒꯤ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯁꯩꯇꯄꯥꯜ ꯃꯥꯂꯤꯛꯁꯤ ꯌꯥꯝ ꯐꯕ BJPꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯑꯆꯥꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯕꯅꯦꯕꯀꯣ ꯋꯦꯜ ꯋꯤꯁꯔꯅꯤ ꯃꯁꯤ ꯃꯥꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯀꯨꯞꯅ ꯍꯥꯏꯔꯔꯣꯏ ꯁꯨꯝꯕꯗ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯔꯨꯕꯒꯤꯗꯃꯛꯇ ꯃꯥꯁꯦ ꯊꯑꯣꯏꯅ ꯇꯧꯗꯦ ꯗꯦꯠ ꯃꯤꯟꯁ ꯅꯪ ꯇꯣꯛꯎ ꯍꯥꯏꯕꯗꯨꯅꯤ ꯃꯣꯏꯒꯤꯗꯤ ꯔꯥꯖꯅꯤꯇꯤꯒꯤ ꯁꯥꯔꯀꯜꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯒꯕꯔꯅꯔ ꯑꯃ ꯑꯗꯨꯒ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯁꯤ ꯅꯪ ꯇꯣꯛꯎ ꯍꯥꯏꯅ ꯗꯥꯏꯔꯦꯛ ꯍꯥꯏꯗꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯀꯔꯤꯒꯤꯅꯣꯕ ꯌꯥꯝ ꯂꯦꯝꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯈꯤꯇꯪ ꯗꯤꯁꯄ꯭ꯂꯦꯖꯔ ꯂꯩꯔꯝ ꯃꯥꯜꯂꯦ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗ ꯑꯗꯨꯝ ꯇꯣꯛꯑꯦꯕꯀꯣ ꯃꯅꯤꯄꯨꯔꯒꯤꯁꯨꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠ ꯑꯁꯤꯗ ꯁꯩꯇꯄꯥꯜ ꯃꯥꯂꯤꯛꯁꯦ ꯃꯥꯅ ꯈꯥꯡꯕ ꯉꯝꯗꯗꯅ ꯇꯣꯛꯈꯤ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗꯒꯤꯗꯤ ꯂꯣꯏꯅꯃꯛ ꯙꯣꯔꯥ ꯍꯨꯔꯥꯟꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯣꯔꯛꯑꯦꯗꯣ ꯍꯧꯖꯤꯛ ꯁꯩꯇꯄꯥꯜ ꯃꯥꯂꯤꯛ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯑꯣꯄꯣꯖꯤꯁꯟꯅꯒ ꯂꯧꯈꯠꯂꯛꯏꯁꯦ ꯗꯦꯟ ꯙꯪꯀꯔ ꯖꯒꯗꯤꯁ ꯙꯪꯀꯔ ꯊꯣꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯃꯥꯁꯦ ꯀꯣꯡꯒ꯭ꯔꯦꯁꯅ ꯅꯠꯇ꯭ꯔꯒ TMCꯅ ꯄꯥꯝꯗꯕ ꯕꯦꯡꯒꯣꯜꯗ ꯒꯕꯔꯅꯔ ꯑꯣꯏꯅ ꯂꯩꯔꯝꯕꯗ ꯃꯃꯇꯥ ꯕꯦꯅꯔꯖꯤꯒ ꯃꯣꯠ ꯆꯨꯅꯗ꯭ꯔꯕ ꯃꯥꯒꯤ ꯊꯣꯛꯄ ꯈꯔ ꯇꯧꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯕꯅꯤ ꯃꯗꯨ ꯀꯩꯅꯣꯅ ꯂꯧꯁꯤꯜꯂꯒ BJPꯅ ꯍꯥꯞꯄꯤꯕꯅꯤ ꯍꯥꯞꯄꯨꯗꯤ ꯑꯗꯨ ꯂꯧꯁꯤꯜꯂꯒ ꯁꯦꯟꯇꯔꯗ ꯄꯨꯈꯠꯂꯛꯑꯒ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯅ ꯒꯕꯔꯅꯔꯁꯤꯡꯗꯒꯤ ꯍꯦꯛ ꯈꯟꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯃꯥꯁꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯅ BJPꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯒ ꯇꯧꯔꯒ ꯆꯪꯉꯤꯕꯅꯤ ꯆꯨꯝꯃꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕ ꯁ꯭ꯄꯤꯀꯔ ꯑꯣꯏꯕꯗꯒꯤꯗꯤ ꯄꯥꯔꯇꯤꯗꯒꯤ ꯋꯥꯡꯃꯗ ꯂꯩꯔꯅꯤ ꯂꯩꯐꯝꯁꯨ ꯊꯣꯛꯏ ꯑꯗꯨꯃꯛꯅꯅꯤ ꯃꯥꯅ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯖꯨꯗꯤꯁꯤꯌꯥꯔꯤꯒꯤ ꯖꯒꯗꯤꯁ ꯕꯔꯃꯥ ꯍꯥꯏꯗꯅ ꯑꯃ ꯂꯩꯔꯝꯕꯁꯦ ꯍꯥꯏꯀꯣꯔꯠꯀꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯃꯩ ꯆꯥꯛꯄꯗ ꯃꯃꯥꯡ ꯁꯪꯒꯣꯏ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ ꯀꯔꯣꯔ 15 ꯍꯦꯟꯕꯀꯣ ꯀꯅꯥꯒꯨꯝꯕꯅ 100 ꯅꯠꯇꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯁꯝ ꯀꯔꯣꯔ ꯃꯩ ꯆꯥꯛꯄꯗ ꯌꯥꯎꯏ ꯑꯗꯨ ꯖꯖ ꯑꯃꯒꯤ ꯍꯥꯏꯀꯣꯔꯠꯀꯤ ꯖꯖ ꯑꯃꯒꯤ ꯃꯌꯨꯝꯗ ꯁꯤ ꯂꯩꯔꯝꯕꯁꯦ ꯃꯥꯅ ꯂꯧꯗꯦ ꯍꯥꯏꯒꯦꯔꯥ ꯂꯧꯕꯦ ꯍꯥꯏꯒꯦꯔꯥ ꯃꯤ ꯈꯔꯅ ꯊꯝꯖꯤꯜꯂꯤꯕ꯭ꯔꯥ ꯑꯗꯨꯕꯨꯗꯤ ꯋꯥꯇꯦꯕꯔ ꯃꯣꯏ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯒ ꯀꯔꯤ ꯇꯧꯔꯒ ꯃꯥ ꯂꯩꯖꯔꯅꯤꯀꯣ ꯏꯟ ꯍꯥꯎꯁꯀꯤ ꯇꯧꯋꯦ ꯍꯥꯏꯅꯁꯨ ꯇꯥꯏ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯖ ꯑꯗꯨꯒ ꯆꯤꯐ ꯖꯁꯇꯤꯁ ꯍꯥꯏꯀꯣꯔꯠꯀꯤꯒ ꯌꯥꯎꯔꯒ ꯑꯗꯨꯒꯨꯝꯕ ꯇꯧꯈꯤꯕ ꯃꯌꯥꯝꯁꯦ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯅ ꯒꯚꯔꯟꯃꯦꯟꯅꯁꯨ ꯈꯟꯖꯥꯟꯅꯔꯒ ꯂꯩꯕ ꯃꯣꯗꯤ ꯒꯚꯔꯟꯃꯦꯟꯅꯁꯨ ꯑꯁꯤꯗ ꯑꯣꯄꯣꯖꯤꯁꯟꯅ ꯀꯪꯒ꯭ꯔꯦꯁꯅ ꯂꯨꯆꯤꯡꯉꯒ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯍꯥꯟꯅ ꯗꯛ ꯄꯨꯊꯣꯛꯄꯅꯤꯅꯦ ꯃꯤ 50 ꯆꯪꯉꯦꯕꯀꯣ 50ꯁꯤꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯖꯁꯇꯤꯁ ꯕꯔꯃꯥꯁꯤ ꯏꯝꯄꯤꯆꯃꯦꯟ ꯇꯧꯅꯅꯕ ꯑꯩꯈꯣꯏ ꯃꯣꯁꯟ ꯑꯃ ꯔꯦꯖ ꯇꯧꯔꯦ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯊꯣꯛ ꯌꯥꯊꯣꯛꯑꯦꯕ ꯌꯥꯊꯣꯛꯄꯁꯨ ꯉꯝꯃꯤ ꯇꯧꯕꯒꯤꯗꯤ ꯃꯣꯏ ꯃꯅꯨꯡꯗ ꯇꯧꯅꯔꯤꯕꯁꯤꯗꯤ ꯀ꯭ꯂꯕ ꯁꯪꯁꯊꯥꯟꯗꯁꯨ ꯉꯥꯏꯔꯦ ꯑꯦꯅꯤ ꯑꯦꯖꯨꯀꯦꯇꯤꯞꯇꯁꯨ ꯉꯥꯏꯔꯦ ꯄ꯭ꯔꯁꯤꯗꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯌꯥꯝꯁꯤ ꯇꯥꯟꯅꯔꯒ ꯑꯗꯨꯒꯨꯝꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯔꯤꯖꯣꯂꯨꯁꯟ ꯐꯣꯀꯁ ꯇꯧꯋꯤꯗꯅꯀꯣ ꯖꯦꯅꯔꯦꯜꯂꯤ ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯒꯗꯕꯁꯤꯗ ꯔꯨꯂꯤꯡ ꯄꯥꯔꯇꯤꯅ ꯑꯗꯨꯅꯅꯤ JP ꯅꯗꯥꯒ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯑꯦꯐꯤꯌꯔꯁꯀꯤ ꯀꯤꯔꯟ ꯔꯤꯖꯤꯖꯨꯒꯅ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯀꯧꯕ BSCꯗ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯦꯗꯚꯥꯏꯖꯔꯤ ꯀꯃꯤꯇꯤꯒꯤ ꯃꯤꯇꯤꯡꯗ ꯃꯣꯏꯅꯤ ꯂꯥꯛꯈꯤꯗꯦ ꯀꯥꯏꯅ ꯍꯥꯏꯔꯤꯗꯣ ꯁꯤ ꯈꯔ ꯀꯨꯞꯄꯦꯀꯣ ꯁꯤꯗꯤ ꯖꯦꯅꯔꯦꯜ ꯄꯕ꯭ꯂꯤꯛꯅ ꯃꯤꯆꯝꯅꯗꯤ ꯀꯌꯥ ꯈꯪꯐꯠꯂꯔꯣꯏ ꯈꯔ ꯑꯈꯪꯕꯁꯤꯡ ꯅꯠꯇꯅ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯇꯧꯕꯁꯤꯗ ꯃꯣꯠ ꯆꯥꯎꯅ ꯈꯦꯠꯅꯕ ꯑꯃ ꯂꯩꯔꯦꯕ ꯑꯗꯨꯗꯒꯤꯗꯤ ꯃꯥꯁꯤ he was compelled to resign ꯑꯗꯨ ꯅꯪ ꯇꯣꯛꯎ ꯍꯥꯏꯕꯕꯨ ꯅꯠꯇ꯭ꯔꯒꯁꯨ ꯌꯥꯝ ꯆꯥꯎꯅ ꯈꯦꯠꯅꯔꯦꯗꯅ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯔꯕꯅꯤ나 ꯃꯥ ꯇꯣꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯅ ꯇꯣꯛꯏ ꯀꯔꯤꯒꯤꯅꯣ because of the arrogance of the Modi government Modi governmentꯒꯤ ꯂꯩꯈꯠꯄ ꯍꯥꯏꯇꯥꯔꯦ arrogance ꯃꯩꯇꯩꯔꯣꯟꯗꯗꯤ ꯈꯔ ꯂꯩꯈꯠꯄ ꯅꯥꯄꯜ ꯂꯩꯖꯅ ꯄ꯭ꯔꯥꯎꯗꯅꯤꯀꯣ arrogance ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯇꯥꯈꯠꯄ ꯍꯥꯏꯗꯣ ꯍꯥꯏꯗꯤ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯅ ꯅꯪꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯌꯥꯕ꯭ꯔꯥꯒ ꯍꯥꯏꯁꯦ ꯉꯁꯤꯃꯛ ꯍꯧꯖꯤꯛ ꯉꯥꯛꯇꯒꯤ ꯃꯃꯥꯡ ꯐꯥꯎꯕꯀꯣ ꯐꯔꯛꯄꯗꯤ ꯇꯥꯔꯦ ꯃꯣꯗꯤꯅ ꯉꯥꯡꯍꯧꯋꯦꯕ
ꯑꯁꯤ ꯊꯥꯒꯠꯂꯛꯄꯗ ꯀꯌꯥ ꯀꯟꯅ ꯙꯝꯀꯥꯗꯥꯔꯅ ꯃꯣꯏ ꯀꯃꯦꯟ ꯄꯤꯔꯛꯄꯗꯁꯨ ꯌꯥꯎꯕꯅꯤ ꯃꯁꯤꯗ ꯃꯥꯅ ꯂꯦꯞꯈꯠꯇꯅ ꯍꯣꯏꯅ ꯇꯧꯕꯁꯤꯗꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯀꯥꯏꯅ ꯑꯦꯖꯤꯞ ꯍꯣꯏ ꯑꯣꯄꯣꯖꯤꯁꯟ ꯃꯌꯥꯝ ꯈꯨꯝꯅꯔꯛꯈꯤꯅꯤ ꯁꯨꯃꯥꯏꯅ ꯃꯨꯛꯑꯒ ꯌꯥꯝꯅ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕ ꯃꯑꯣꯡꯗ ꯃꯣꯗꯤꯒꯤ ꯒꯣꯔꯃꯦꯟꯁꯦ ꯃꯁꯤ ꯆꯠꯊꯩ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ BJPꯁꯦ ꯂꯩꯈꯥ ꯇꯥꯔ ꯑꯗꯨꯗ ꯅꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯃꯔꯨꯑꯣꯏꯅ ꯅ꯭ꯌꯨ ꯑꯦꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡ ꯁꯥꯇ꯭ꯔꯁꯤꯡ ꯀꯔꯤꯁꯤꯡ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏꯗꯁꯨ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯄ ꯂꯩꯌꯦꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯈꯔ ꯁꯤꯟꯕꯤꯌꯨ ꯇꯔꯥꯏ ꯆꯩꯁꯨꯅ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗ ꯑꯩꯈꯣꯏ ꯍꯥꯏꯗꯅ ꯆꯤꯡꯕ ꯄꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯂꯝ ꯂꯝꯒꯤ ꯂꯣꯜ ꯂꯤꯁꯤ ꯃꯨꯠꯈꯤꯕ ꯌꯥꯕ ꯂꯝ ꯂꯝꯒꯤ ꯏꯇꯤꯍꯥꯁ ꯄꯨꯋꯥꯔꯤꯁꯤ ꯀꯛꯈꯤꯕ ꯌꯥꯕ ꯑꯗꯒꯤ ꯋꯥꯟ ꯄꯥꯔꯇꯤ ꯀꯔꯤ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯔꯤꯂꯤꯖꯟ ꯋꯥꯟ ꯏꯂꯦꯛꯁꯟ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯁꯤꯒꯨꯝꯕ ꯍꯤꯟꯗꯨꯅꯥꯏꯖꯦꯁꯟꯒꯤ ꯄꯣꯠ ꯑꯃ ꯍꯥꯏꯔꯨꯔꯒꯗꯤ ꯍꯤꯟꯗꯨꯠꯇꯕ ꯍꯥꯏꯕꯁꯤꯗꯤ ꯍꯤꯟꯗꯨ ꯔꯤꯂꯤꯖꯟꯒꯤ ꯋꯥ ꯅꯠꯇꯦꯕꯨꯗꯤ ꯍꯥꯏꯕ ꯑꯗꯣ ꯑꯁꯦꯡꯕꯗꯤ ꯍꯤꯟꯗꯨꯁꯇꯥꯟ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯁ꯭ꯇꯦꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯏꯁꯂꯥꯃꯤꯛ ꯁ꯭ꯇꯦꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯍꯤꯟꯗꯨꯒꯤ ꯂꯩꯄꯥꯛ ꯍꯤꯟꯗꯨꯁꯇꯥꯟ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯁꯥꯒꯠꯅꯅꯕ ꯍꯣꯠꯅꯕꯀꯣ ꯍꯤꯟꯗꯨ ꯀꯥꯡꯕꯨꯒꯤꯗꯃꯛꯇꯗꯤ ꯐꯔꯒꯁꯨ ꯁꯤꯗꯗꯤ ꯁꯦꯀꯨꯂꯔ ꯀꯟꯇ꯭ꯔꯤꯅꯤ ꯃꯨꯁꯂꯤꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯅꯟ ꯍꯤꯟꯗꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯤꯈ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯃꯃ ꯂꯩ ꯑꯩꯈꯣꯏꯒꯤꯁꯨ ꯃꯅꯤꯄꯨꯔꯒꯤꯁꯨ ꯁꯅꯥꯃꯍꯤ ꯍꯥꯏꯕꯅꯆꯤꯡꯕ ꯂꯩꯔꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯗ ꯃꯥꯅ ꯍꯤꯟꯗꯨꯅꯥꯏꯖꯦꯁꯟ ꯇꯧꯔꯛꯄ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯜꯁꯤ ꯍꯤꯟꯗꯤꯅ ꯇꯧꯔꯛꯀꯗꯕꯅꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯆꯨꯞꯁꯤꯜꯂꯛꯄ ꯁꯥꯎꯠ ꯏꯟꯗꯤꯌꯥꯗ ꯗ꯭ꯔꯕꯤꯗ꯭ꯔ ꯃꯨꯅꯦꯇ꯭ꯔ ꯀꯥꯖꯒ꯭ꯔꯝꯒꯤ ꯀꯥꯡꯕꯨ ꯁ꯭ꯇꯦꯂꯤꯟ NK ꯁ꯭ꯇꯦꯂꯤꯟꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯌꯥꯔꯛꯇꯕ ꯀꯦꯔꯂꯥꯗ ꯌꯥꯔꯛꯇꯕ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯇ ꯌꯥꯔꯛꯇꯕ ꯅꯣꯔꯠ ꯏꯁꯇꯁꯨ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯗꯕ ꯅꯣꯔꯠ ꯏꯁꯇꯁꯨ ꯅꯟ ꯍꯤꯟꯗꯤ ꯁ꯭ꯄꯤꯀꯤꯡꯁꯤ ꯑꯩꯈꯣꯏ ꯇꯔꯦꯠꯀꯤ ꯃꯅꯨꯡꯗ ꯇꯔꯨꯛꯃꯛ ꯑꯣꯏꯔꯤꯕꯅꯤꯀꯣ ꯕꯦꯡꯒꯣꯂꯤ ꯑꯁꯥꯝꯒ ꯇ꯭ꯔꯤꯄꯨꯔꯥꯒ ꯊꯝꯃꯝꯃꯕꯗ ꯃꯉꯥꯒꯨꯝꯕꯗꯤ ꯄꯨꯔꯥ ꯅꯟ ꯍꯤꯟꯗꯤ ꯁ꯭ꯄꯤꯀꯤꯡꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯃꯌꯥꯏꯗ ꯃꯥꯅ ꯁꯨꯞꯆꯤꯟꯅꯕ ꯌꯨꯅꯤꯛꯀꯤ ꯄꯣꯠ ꯑꯃ ꯇꯧꯅꯕ ꯐꯦꯗꯔꯦꯁꯟꯒꯤ ꯐꯦꯗꯔꯦꯜ ꯑꯣꯏꯕꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯁꯤꯅ BJPꯒꯤ ꯃꯃꯥꯡꯗ ꯕꯥꯖꯄꯥꯏꯅ ꯇꯧꯔꯝꯕ ꯐꯖꯕ ꯑꯗꯨꯒ ꯃꯣꯗꯤꯃꯛꯀꯤꯁꯨ ꯐꯥꯔꯁ ꯆꯦꯞꯇꯔꯗ ꯑꯍꯥꯟꯕ ꯇꯥꯝꯗ ꯇꯧꯔꯝꯃꯤꯕ ꯑꯗꯨꯒꯤ ꯃꯊꯪ ꯁꯦꯀꯦꯟ ꯑꯃꯁꯨꯡ ꯊꯥꯔꯠ ꯆꯠꯊꯔꯛꯄꯁꯤꯗꯗꯤ ꯄꯣꯠ ꯑꯃꯔꯣꯝꯗ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯔꯤꯒꯦꯟ ꯇꯧꯕꯁꯤ ꯋꯥꯒꯅꯤ ꯆꯨꯝꯃꯤ ꯚꯥꯔꯠꯀꯤ ꯑꯣꯏꯅ ꯔꯤꯒꯦꯟ ꯇꯧꯒꯦꯅ ꯍꯥꯏꯔꯕꯗꯤ ꯄꯣꯏꯟ ꯑꯃꯈꯛꯇꯪ ꯍꯥꯏꯔꯝꯒꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯦ ꯚꯥꯔꯠꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯡꯕꯁꯦ ꯃꯁꯤ ꯁꯣꯏꯗꯅ ꯉꯥꯛꯄ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯔꯤꯒꯦꯟ ꯇꯧꯒꯅꯤ ꯀꯔꯤ ꯍꯥꯏꯅ ꯆꯍꯤ 85 ꯁꯨꯔꯕꯗꯤ ꯑꯩꯈꯣꯏ ꯔꯥꯖꯅꯤꯇꯤꯗꯒꯤ ꯄꯣꯊꯥꯁꯤ ꯁꯥꯁꯣꯟ ꯄꯥꯏꯕꯗꯒꯤ ꯄꯥꯋꯔ ꯄꯥꯏꯕꯗꯒꯤ ꯄꯣꯊꯥꯁꯤ ꯂꯣꯗꯤ ꯅꯠꯇꯦꯀꯣ ꯃꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃ ꯍꯧꯗꯣꯛꯆꯩꯑꯕ ꯃꯥꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯄꯗ 14ꯗꯒꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯃꯊꯛ ꯊꯪꯕ ꯃꯥꯕꯨ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯉꯝꯕ LK ꯑꯗꯚꯥꯅꯤ ꯑꯗꯨꯒ ꯃꯨꯅꯤ ꯃꯅꯣꯍꯔ ꯖꯣꯁꯤ ꯑꯗꯒꯤ ꯌꯁꯋꯟꯇ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯂꯣꯏꯅ ꯇꯧꯍꯟꯈꯔꯦ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯀꯩꯅꯣꯃ ꯃꯨꯁꯂꯤꯝ ꯍꯥꯟꯅ ꯂꯩꯈꯤꯕ ꯑꯗꯨꯒꯁꯨ 76 ꯁꯨꯔꯛꯄꯗ ꯃꯥꯁꯨ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯂꯩꯈꯤꯕ ꯌꯥꯕꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯃꯌꯥꯝꯁꯤꯗ ꯅꯖꯃꯥ ꯍꯦꯞꯇꯨꯜꯂꯥꯕ ꯑꯗꯨ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯒꯨꯖꯔꯥꯠꯀꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕꯤ ꯅꯨꯄꯤ ꯃꯦꯗꯥꯝꯗꯣ ꯑꯗꯨ ꯒꯚꯔꯅꯔ ꯑꯣꯏꯕꯅꯤ ꯈꯔ ꯑꯗꯨꯁꯨ ꯇꯣꯛꯄꯒꯤ ꯐꯤꯕꯝꯗ ꯂꯩꯈ꯭ꯔꯦ ꯃꯥ ꯂꯣꯏꯅ ꯇꯣꯛꯅꯁꯤ ꯍꯥꯏꯗꯅ ꯇꯣꯛꯈ꯭ꯔꯦꯕ ꯗꯦꯟ ꯃꯥꯒꯤ ꯌꯧꯔꯛꯑꯦ ꯃꯌꯥꯝꯁꯤ ꯂꯧꯅꯔꯛꯑꯦ ꯃꯥꯒꯤ ꯕꯣꯁꯃꯛꯇꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯊꯣꯔꯛꯐꯝ RSSꯒꯤ ꯆꯤꯞ ꯑꯣꯏꯔꯤꯕ ꯃꯣꯍꯟ ꯚꯒꯋꯠꯅ ꯆꯍꯤ 85 ꯁꯨꯔꯗꯤ ꯇꯣꯛꯅꯁꯦ ꯅꯪ ꯇꯣꯛꯎ ꯍꯥꯏꯕꯗꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯁꯨ 85 ꯁꯨꯔꯦ ꯁꯨꯗꯧꯔꯦ ꯑꯩꯁꯨ ꯇꯣꯛꯅꯕ ꯔꯦꯗꯤ ꯂꯩꯔꯦ ꯍꯥꯏꯕ꯭ꯔꯥ ꯇꯧꯔꯒ ꯇꯣꯛꯅꯁꯤꯅ ꯍꯥꯏ ꯃꯁꯤ ꯇꯣꯛꯀꯗ꯭ꯔꯥ ꯇꯣꯛꯑꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯃꯁꯤ ꯃꯥꯅ ꯊꯣꯛꯑꯕ ꯑꯩ ꯍꯥꯏꯁꯦ ꯃꯣꯗꯤꯕꯨ ꯄꯥꯝꯗꯕꯒꯤ ꯅꯠꯇꯦꯀꯣ ꯃꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯗꯨ ꯉꯥꯛꯑꯕ ꯗꯦꯟ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯔꯤꯒꯦꯟ ꯈꯔ ꯇꯧꯕ ꯌꯥꯏ ꯒꯦꯟ ꯈꯔ ꯇꯧꯕ ꯌꯥꯏ ꯗꯦꯟ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯀꯥꯟꯗ ꯁꯥꯡꯃꯟꯈ꯭ꯔꯕ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯀꯥꯟꯗꯅ ꯃꯅꯤꯄꯨꯔꯒꯤꯗꯤ ꯐꯥꯔꯁ ꯄꯥꯔꯠꯇ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯒꯣꯔꯃꯦꯟꯁꯦ ꯑꯩ ꯊꯥꯒꯠꯂꯝꯃꯤ ꯑꯩ ꯐꯥꯎꯕ ꯌꯥꯅꯤꯡꯉꯝꯃꯤ ꯑꯩ BJP ꯄꯥꯝꯕ ꯅꯠꯇꯦ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯐꯥꯔꯁ ꯄꯥꯔꯠꯇ ꯇꯧꯕ ꯈꯔ ꯁꯦꯡꯗꯣꯛꯄꯗꯣ ꯑꯗꯒꯤ ꯕꯤꯔꯦꯟꯒꯤ ꯐꯥꯔꯁ ꯄꯥꯔꯠꯇ ꯑꯍꯥꯟꯕ ꯇꯥꯝꯗ ꯇꯧꯕ ꯃꯥꯒꯤ ꯆꯦꯞꯇꯔ 1ꯗ ꯇꯧꯕꯁꯤ ꯌꯦꯁ ꯃꯁꯤ ꯑꯦꯅꯤꯍꯥꯎ ꯃꯁꯤꯗꯤ ꯈꯔ ꯐꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯦꯕ ꯗꯦꯟ ꯁꯦꯀꯦꯟ ꯊꯥꯔ ꯂꯥꯛꯄꯗ ꯃꯣꯗꯤꯒꯤ ꯁꯤꯃ ꯃꯑꯣꯡ ꯇꯥꯗ꯭ꯔꯦ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯃꯤ ꯂꯅꯥꯏ ꯑꯣꯏꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯅ ꯃꯣꯗꯤꯒꯤ ꯋꯥ ꯅꯠꯇꯦ ꯃꯥꯒꯤ ꯁꯥꯁꯣꯟ ꯃꯑꯣꯡꯁꯦ ꯗꯦꯟ ꯕꯤꯔꯦꯟꯁꯨ ꯂꯅꯥꯏ ꯑꯣꯏꯅ ꯕꯤꯔꯦꯟ ꯅꯠꯇꯦ ꯃꯥꯒꯤ ꯁꯦꯀꯦꯟ ꯇꯥꯝ 22ꯗꯒꯤ ꯍꯧꯕ ꯑꯗꯨꯒ 23 ꯃꯦꯒꯤ ꯃꯇꯨꯡꯗ ꯇꯧꯔꯒ ꯆꯍꯤ 2.5 ꯔꯣꯝꯁꯤꯗ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨꯔꯒ ꯄꯨꯔꯥ ꯁꯔꯕꯅꯥꯁ ꯁꯥꯔꯦꯕꯀꯣ ꯀꯔꯤꯝꯇ
ꯍꯧꯒꯠꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯕ ꯁꯤꯗ ꯏꯀꯥꯏ ꯈꯪꯗꯦ ꯀꯟ ꯈꯣꯠꯄ ꯇꯧꯅ BJPꯒꯤ ꯁ꯭ꯄꯣꯛꯁ ꯄꯥꯔꯁꯟ ꯈꯪꯗꯦ ꯀꯅꯥ ꯈꯪꯗꯦ ꯑꯩ ꯂꯅꯥꯏ ꯑꯣꯏꯅꯗꯤ ꯍꯥꯏꯔꯔꯣꯏ ꯃꯣꯏꯅ ꯑꯩꯈꯣꯏꯗꯤ ꯑꯐꯕ ꯇꯧꯔꯤꯗ ꯑꯗ ꯍꯥꯏꯅ ꯈꯔꯗꯤ ꯍꯥꯏ ꯑꯗꯨ ꯏꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ BJPꯁꯤ ꯍꯧꯒꯠꯄ ꯉꯝꯃꯣꯏ ꯍꯧꯒꯠꯀꯦ ꯍꯥꯏꯔꯕꯗꯤ ꯌꯥꯗꯤ ꯌꯥꯏꯀꯣ ꯎꯄꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯗꯤ ꯂꯩ ꯀꯔꯤ ꯇꯧꯔꯕ ꯗ꯭ꯔꯥꯃꯥ ꯁꯥꯟꯅꯔꯤꯕ ꯄ꯭ꯂꯦ ꯇꯧꯔꯤꯕ BJPꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯁꯦ ꯀꯥꯔꯖꯀꯔꯇꯥꯁꯤꯡꯁꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯥꯏꯔꯤꯕ ꯑꯗꯨꯒ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯩꯔꯤꯕ ꯂꯦꯖꯤꯁꯂꯦꯆꯔ 39 ꯀꯩꯅꯣꯗꯒꯤ ꯆꯪꯉꯛꯄ 3 ꯌꯥꯎꯔꯒ 38 ꯍꯧꯒꯠꯂꯕ ꯆꯞ ꯆꯥꯅ ꯅꯨꯄꯥ ꯊꯣꯛꯄ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯆꯤꯡꯊꯔꯛꯄ ꯉꯝꯃꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯍꯜꯂꯕ ꯑꯗꯒꯤ ꯑꯁꯤ ꯃꯩꯇꯩꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯥꯡꯄꯣꯛꯄꯤꯗ ꯃꯣꯔꯦꯗ ꯍꯥꯟꯅ ꯃꯐꯝ ꯇꯥꯍꯟꯕ ꯉꯝꯃꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯣꯏꯒꯤ ꯀꯨꯀꯤ ꯑꯔꯤꯕꯁꯤꯡꯅꯁꯨ ꯍꯥꯟꯅ ꯇꯝꯄꯥꯛꯇ ꯂꯩꯕꯁꯤ ꯇꯥꯍꯟꯕ ꯉꯝꯃꯕ ꯌꯦꯁ ꯋꯦꯜ ꯑꯗꯨ ꯑꯣꯏꯔꯗꯤ ꯔꯤꯒꯦꯟꯁꯤ ꯐꯖꯅ ꯇꯧꯒꯅꯦꯕ ꯄꯨꯔꯥ ꯁꯣꯜꯕ ꯇꯧꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡ ꯑꯣꯏꯗ꯭ꯔꯒꯁꯨ ꯍꯥꯟꯅ ꯃꯥꯡꯈꯤꯕ ꯏꯖꯠꯇꯣ ꯑꯗꯨ ꯉꯝꯒꯅꯦꯕ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯩꯔꯤꯕ ꯁ꯭ꯇꯦꯞ ꯑꯁꯤꯅ ꯑꯩ ꯍꯨꯟꯕꯒꯤ ꯋꯥ ꯅꯠꯇꯦ individual ꯑꯣꯏꯅ ꯐꯕ ꯃꯇꯤꯛ ꯆꯥꯕ ꯌꯥꯝ ꯂꯩꯔꯝꯂꯦ ꯑꯗꯨ ꯄꯨꯂꯞ BJPꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯔꯨꯂꯤꯡꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯍꯥꯏꯕꯁꯤꯗ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝꯁꯤꯅ ꯃꯣꯏꯅ ꯀꯔꯤꯝꯇ ꯉꯥꯡꯕ ꯉꯝꯖꯗꯕꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯔꯤꯒꯦꯟ ꯇꯧꯕꯒꯤ ꯋꯥꯗꯨꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯡꯁꯤ ꯁꯦꯝꯗꯣꯛꯇ꯭ꯔꯗꯤ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯗꯅ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯣꯏꯅ ꯊꯝꯖꯒꯦ ओके थैंक यू वेरी मच सागचरी पाबुंग मखा चथजबोइन आई पाबुंग लाक्चगे पाबुंग नाकल अमरोमदा बीजेपी मणिपुर की बीजेपी एमएलए सिंगदी पॉपुलर गवर्नमेंट अमा सेंबा पामदे दुबु लीडर दी क्लेम तो बुंगमदे अदुमकु सेंटर की बीजेपी लीडर सिंगदी अखोई पॉपुलर गवर्नमेंट अमा लिंग बजी सुपाम पामद्री पाबुंग मसी बिहाइंड मसी मरुम द पाबुंग पॉपुलर गवर्नमेंट अमा मणिपुर लिंगबा सेंटर की लीडर सिंगना पामदबसे पाबुंग मसीगी हिडन एजेंडा से पाबुंग की मोचे करी कमाइने येंगबै पाबुंग दंग थंबि मदो हंगादे खर कन्ना हाइबदे तागदरा फागे परंगनिदा मणिपुरदा चलाइरिबा शासन तौरिबसे मरोइना BJPगी सेंटर की नरेंद्र मोदी बु थमग्रोने अमित शाह न सु हाय अदु ओलोरगा ओनबा कुलु कुनबा एपो हेपा तौरिबा पोलची खरा हंतबा थरता हायदन वारोगद्रा फागी परंगनिदा सरकार सेमने तौबा सेमोय तौबा मोइना सेमने सुंगमोय सेमोय सुंगमोय अदुगा जनरल ओइना BJP ने कन सेंटर ना सरकार सेमगनी हाइबगे अर्थदि मतमदि चंगनी मोइना डिसोल्यूशन तौरगा डिसोल्यूशन सिचु था तरु खतने को अमु हेलबदा तरु अमु खतने छै अमु खतने अना अमु छै अहुम हाय अदो अहुम हाय बिदु लो सेमदोक पम चंगी जम्मू कश्मीर तौबदुगा खरा केने इमरजेंसी चलारगा तौदैनाबा तरु तरु अनिरक ngami ओके अदुना अदगी मायाम च हौरकदब लैबनिना तरुक अमगा नत्रगा तरुक अमगा चलाइरे हरगा डिसोल्यूशन तौरगा तौरबुरदी मोय अमा बाबकारोय 40 दिलाना 4 दु कथलगा 0 दु ओइना लाकनेबा अच्छी की पोट अच्छी लेबनिना सेंटर ना अखोय लेरिबा अखोयना पिरिबा माय पोजिशन फाइ फते गाने अखोयना खलिबे खैतनीदा अमिशाना अदि मोय एक्सपर्ट बोर्ड के एक्सपर्ट तोंगान लेबो को मध्य प्रदेश की ना मसुलै कराय कराय दि लै मणिपुर की मनम याम कन्ना खंबा मयामम लेबा सी तौरदी यानी सी तौरदी आरोसि मोय कोपना खंगमनाबा अदुना सरकार दि सोइदना सेंगमनाबा मदो हयेंग छमदेबा थामा अनि ओम द छमदेबा याय मथंगी तरहोमदोइदगी एक्सटेंड तौगदरिबसे सिसु एक्सटेंड तौरे हाबा नतेको खै प्रजासी लान लोकली एक्सटेंड तौननबा नोटिस थमगरे हाइबनी नोटिस पुखत करे हाइबनी खनद्रियाबा अदगी लोक सभा दसु पोथोक्त्रियाबा कोने हेंजन अगोजे करिम कांदा खंबम थोक्तबदि हेंजन खंबा खमय यावरे मणिपुर से खंगोदना हारगसु अदुदे अदुनिदा ने इराय लाइन हे लैथोकपगुमबा सरकार सेंबम सुं सेंदबाजि सेंटर न तौनिंबद तौगदरिबा पोटनी सेंटर न तौगदरिबा पोट अदुदा इलेक्शन से डिसोल्यूशन तौरगा इलेक्शन थेंगनरबदि मो यारोय बजे फाना यामना पैसा तौवे तो अम तौवे तो अकन बमोंग थेंगनरकने मो खंगेबा अदुनाने पोतो अदगी अमु मछाइगे गवर्नमेंट ना खरदि तौबा है गवर्नमेंट ना तौबनते रूटीन मैटर कौवे मानमदि सरकार अम्पल काइन तौदबा यारोय जुम मम पालकांदा अयुकी नंदांगी चाक अम चाबा नंदांगी चारा अम पिजरबा अदुगा मा थोक पांथोक दबिउ थकेरा खन्नगेरा नुपी कोयेरा वाथी ngangeरा अदुम तैबा अदु युम पानबा कौब्रो
ꯌꯨꯝ ꯄꯥꯜꯂꯤ ꯑꯃꯗꯣ ꯑꯩꯈꯣꯏ ꯑꯌꯨꯛꯀꯤ ꯆꯔꯥ ꯑꯃ ꯄꯤꯖꯔꯤ ꯍꯥꯎꯒꯦ ꯍꯧꯔꯣꯏꯇꯣ ꯏꯆꯥꯁꯤꯡꯒꯤ ꯅꯨꯡꯗꯥꯡꯒꯤ ꯆꯔꯥ ꯑꯃ ꯄꯤꯖꯔꯤ ꯁꯤꯕꯨ ꯉꯥꯏꯔꯤ ꯍꯥꯏꯕꯁꯤ ꯌꯨꯝ ꯄꯥꯟꯕ ꯀꯧꯗꯦꯕ ꯑꯗꯨꯗꯤ ꯔꯨꯇꯤꯟ ꯃꯦꯇꯔꯅꯦꯕ ꯂꯥꯡꯊꯥꯟ ꯊꯥꯟꯕ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯆꯅꯥꯃꯍꯤꯗ ꯑꯗꯨ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯅꯦꯕ ꯒꯃꯦꯟꯅ ꯍꯥꯟꯅꯗꯒꯤ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯇꯧꯔꯛꯏꯕꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯇꯧꯔꯦ ꯍꯥꯏꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯁꯤꯁꯨ ꯔꯨꯇꯤꯟꯅꯦꯕ ꯔꯨꯇꯤꯟꯁꯤꯗꯤ ꯂꯩꯇꯕ ꯌꯥꯔꯣꯏ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯂꯥꯈꯥ ꯑꯃ ꯂꯩꯇꯁꯅꯨ ꯕꯣꯔꯣꯀ꯭ꯔꯦꯠꯅꯦꯅ ꯑꯗꯨꯝ ꯂꯩꯒꯅꯤ ꯕꯣꯔꯣꯀ꯭ꯔꯦꯠꯁꯤꯗꯤ ꯅꯣꯡꯃꯇ ꯃꯤꯀꯨꯞ ꯑꯝꯇ ꯍꯣꯕ ꯌꯥꯔꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄꯁꯤꯗ ꯕꯣꯔꯣꯀ꯭ꯔꯦꯠꯁꯦ ꯕꯣꯔꯣꯀ꯭ꯔꯦꯠ ꯂꯩꯇꯔꯦ ꯍꯥꯏꯅ ꯍꯥꯏꯕꯗꯨ ꯌꯥꯔꯣꯏꯕ ꯕꯣꯔꯣꯀ꯭ꯔꯦꯠꯁꯦ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯂꯥꯛꯄꯗꯁꯨ ꯑꯗꯨꯒ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯗꯁꯨ ꯕꯣꯔꯣꯀ꯭ꯔꯦꯠꯁꯦ ꯑꯗꯨꯝ ꯂꯩꯒꯅꯦꯕ ꯑꯗꯨꯅ ꯈꯔ ꯇꯧꯏ ꯆꯦꯡ ꯆꯥꯛ ꯈꯔ ꯌꯦꯡꯉꯤ ꯃꯤꯊꯥꯏ ꯌꯦꯡꯉꯤ ꯑꯗꯨꯒ ꯆꯝꯐꯠ ꯀꯣꯠꯂꯤ ꯀ ꯍꯥꯏꯕꯗꯨ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯅꯨꯡꯗ ꯆꯟꯕ ꯅꯠꯇꯦꯕ ꯗꯦꯕꯂꯞꯃꯦꯟ ꯂꯝꯕꯤ ꯈꯔ ꯁꯦꯝꯃꯤ ꯊꯣꯡ ꯈꯔ ꯆꯥꯏ ꯑꯗꯒꯤ ꯂꯅꯥꯏ ꯌꯨꯝ ꯁꯥꯟꯅꯅꯕ MLAꯅ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯄꯨꯊꯣꯛꯑꯒ ꯇꯧꯏ ꯍꯥꯏꯕꯁꯦ ꯗꯤ ꯑꯥꯔ ꯅꯣꯠ MLA ꯑꯃꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯗꯨꯒ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯒꯤ ꯃꯅꯨꯡꯗ ꯂꯩꯇꯦꯕ ꯁꯤꯗꯤ ꯂꯩꯀꯥꯏ ꯀ꯭ꯂꯕ ꯑꯃꯁꯨ ꯇꯧꯕ ꯌꯥꯕ ꯄꯣꯠꯅꯦꯕ ꯑꯗꯨꯗ ꯄ꯭ꯔꯖꯥ ꯉꯁꯥꯏ ꯁꯥꯟꯇꯅ ꯍꯥꯏꯔꯤꯗꯨꯃꯥꯏꯅ ꯄ꯭ꯔꯖꯥꯁꯤꯡꯗꯤ ꯑꯗꯨꯒꯨꯝꯕ ꯆꯦꯡ ꯈꯔ ꯌꯦꯟꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯕ ꯌꯨꯝ ꯑꯃ ꯀꯛꯆꯕ ꯑꯁꯨ ꯅꯪꯗꯅꯤꯀꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎ ꯀꯥꯏꯅ ꯍꯥꯏꯕꯅꯦꯕ ꯌꯥꯝ ꯐꯈ꯭ꯔꯕꯅꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟ ꯁꯦꯠꯁꯤꯗ खर फजदब लोंदा हागद्रा प्रजा लोइना मक्ते नते नपचुरी हाइदो आइगे लोंदा दा नप्पगे हिंगद्रदि यादबा करप्शन याउद्रदि हिंगबा यादब मोन सिस्टम छननिको कोई कैपिटल सिस्टम ओइबा इंदिरा गांधी ना सोशलिस्ट सिस्टम चक्कने सोशलिस्ट पना हापचिन जरबसु खुरशेप की दा मपाना नेहरू ना सोशलिस्ट पैटर्न सोसाइटी हरम नदिगे माना थौना पदन आइदि सोशलिस्ट सेकुलर हाइबो हाइसे कनोदा कॉन्स्टिट्यूशन हापने तौजरिमनेबा अदु सोशलिस्ट तो ममिंग दो ओइरेबा मीगा मानव हाइबनि इंदादबो मीगा मानवसु कराइद लेगे अदुना बोसिजम तौबा अममो तौबा टायरनिज्म अदुदगेदि साइगे हारिबा एरोगेनिज्म ऑटोक्रेटिक ओइबा मोंगदा चंगसिलेबा अदुना हुजिक लेरिबा असिदा अखोगी प्रजासिंगना बीजेपी पामगे नतेबा शांतना हारिदो प्रजा मैम सपोर्ट तौ है ऐसु याबा MLA अमंगे लिसिंग अनि मा हो मंफुर काउद याउरियाबा खोगे मरक्त मा मरक्त दे चुमदेने गदे हारगा फचंग रे MLA दम चंग याउरेबा को चंग न हाइब नते अदुगी लेरिब मैम से मथ्वाइना पामदना तौरबरा हाइबदा खोगे माइंड से सिदा लाइरबना याम लेपा नि पॉवर्टी नि थबक फंगदबनी करप्शन याउदना हिंगबा यादेबा होजिसे करप्शन ऐना पामदे गाना हाइसे ऐसे मवा लौदबनी करप्शन याउदना सोर होनबा यादेबा होजिके सिस्टम सिदा कैपिटल सिस्टम इन इंडियन स्टाइल ऑफ डेमोक्रेसी असिदा अखोगी मसिगे डेमोक्रेसी से इज बेस्ड ऑन करप्शन द बेस्ड मसे कक पछुंगम ngमोय करप्शन याउदबा इलेक्शन अमा कलाइदले खरा हंथना याउबदि लेबे को केरला दा हंथगनी कम्युनिस्ट पानबले पाक्ता बेंगल दा ममंगदा हंथरम याय बट करप्शन हाइबसे फेस्टिवल ऑफ करप्शन नम ओइबनेबा अदुगी पोट अदु ओइबनिना अखोगी होजिके लेरिबा सिस्टम सिदा प्रजा सिंगसिना हिंगना बहोनबदा मदुना मरमदन MLA दना पगमायते हिंगे मै ता होगले हाइबदे नते को सोर खरा होंदोकपगी भाबसिदा लेना MLA सिंगसिना अदुम सानरेबा मसै शांतन हाइदो चुम्बम यावेबा मै BJP की मोंगतादा आई तोए हाइना मै मंगादा मानोने मंगा खक्ता तारा को मै कॉन्ट्रैक्ट तो हाना हाइरुनु मंगा तारु खक्तन अदुगा तोरग अमा खक्ना तोपदि फरक तानी मंगा तारु मै ग्रुप अमु ओइना कोइ सिसि तौदरदि लाइबा तांग अमा दगे दिना कोइ तोए हाइना हाइबदा MLA दगी तोकनो BJP दगी MLA काबदि याम लोबने मै पामुगने MLA तो हाइबनते BJP दगी तोकपदा हायंगा फबा तोरकान मु याउने याने BJP दे कोने पुंची को एन मची लोकल न चेना आइदि हाइरोयबा अफबा तोर अदि सनाउला दे दुम याइदना ओनगद्रा ओलोइद्रा हाइदन अमनि अदुना सिगे फिबमदा लेबनिना यारोय अखोइगी सिदा पॉलिटिक्स तौरिबा से मसुदगी हौना अखोइजी पॉलिटिकल क्लास कोने रीजनल पार्टी सेमिबा अमम तौरिबसे आइडियोलॉजी फजबा अखोइ मणिपुर के अम तोइबे अदु दाइ सोमदा बेस तौइ आइदि अम बो खल्लेना रीजनल पार्टी दा अम ओइयो तोक्सनो मतो कलमाइने MLA ओइगनी रिप्रेजेंटेटिव अम ओइबदा पंचायत मेंबर अदगी म्युनिसिपल कमिश्नर काउंसिलर अदगी अदु चिंगी ADC मेंबर अदगी लेजिस्लेचर अम ओइबकी करि तौगने हाइबसे पॉलिटिकल पार्टी सिंगना था तरुक ट्रेनिंग पिगदमनेबा
samna harbada ukil oina bo hona pada internet kanoge kano ma chalidana yes ne heta ukil oibje hojikti pass torga ke chetale pe yadriya ba internet to ba hedana channel amada natraga group amada torga toridana kin oiraba llb oiraba ngang ba sakpa hairaba pa ba hairaba du heta yadya ba aduguna MLA ama oiraba sida MLA te kalim yaude legislature ki ta kalim ta pidre ba executive ta मंत्री लाये हाइटबल और सु चिफ सेक्रेटरी ना बुरोक्रेट ना प्राइवेट सेक्रेटरी ना पर्सनल ना लोम दौरिया बुरोक्रेट लेचे IAS IPS ने बलारी हाइबंग आक्ता ने बको देन जुडिशरी सु लारी हाइटब यादे लो खंगदब यादे बा अदुगा अहुम मोइब पिलर अहुम सिदा लेजिस्लेचर चा योन बसु याय याव योन बसु याय अदगी अखोगे लंबी द चतना लेरम बसु मयाम नो यादे अदुम याय हाइना हाइरेबा अदुदि अदुगुमगी मरग अदुदा अखोना MLA लेजिस्लेचर खल्लबनिना अदुम तौरखिनेबा अदुना आइना रीजनल पार्टी सिंगदा अनेक तोमदि हेरी ऑर्गेनाइजेशन ओइगो ओयो अदुगा नेशनल पार्टी सिंगदा हाइनिंगे बदि भोट लेपकदब सिंगछे मसी तोंगाना केंद्र में दले को मंगा मंगा तरा तरा से फोला कौरगने था तरुक नोगी पार्टी ना स्कूल लम लिंगका अखंग हे कौरगा MLA अमोरती लो सेना कलाय बो खंगनी उकिन दौना लो लोना खंवाय बनते कॉन्स्टिट्यूशन की एरा से द कलाय बो दे MLA का मरी लेने से करकली लेनी अरे असेंबली की बिजनेस ता कंदको बिजनेस की रूल्स तु ना करी हाइरी स्टार क्वेश्चन से ना कंदको भी नंगना ngang चल गदरि से बुगना साना बनते डिबेट तो बचकदोरिनी अदि नंग कर माइने डिबेट तो गनी अदि हाउ टू स्पीक इन पब्लिक मिया ममंग दवा कर मिया ममंग दवा ngang मोदी हाइरे मैमदो नुसिनबिता हाइजिनबदो अदु नतबदा राजनीति की लीडर नरेंद्र मोदी दा अमित शाह दा चीफ मिनिस्टर अमो इन कैबिनेट मोइना पार्टी प्रेसिडेंट मोइना करमाइना ngang गमा बु पंगचा हनगनी करमाइना सोंगनी करमाइना कन्विंस तोगनी हाउ टू स्पीक अदु हाउ टू डील देयर लीडर असी ट्रेन तो बम चंगेबा मसी इंडिया की दी तौदेबा अमेरिका ब्रिटेन की दी वांगांग बतमनब स्कूल तवी अदुदी थोरागा प्रेसिडेंट लेपी प्राइम मिनिस्टर ओएबा इंडिया की दिलेते यस हौजिकता वो कम्युनिकेशन स्किल ताने ट्रेनिंग पीर इको अदुदगी अदु गाहायदना अदगी अखोगी करमायना अफबो वखन खनगदगे करमायना हाइगदगे गाहायबसी तोंगानबा प्रोजेक्ट ओना तोंगानबा प्रोग्राम ओइना बुदि तौरे अदुगा लाइरिक तमकपदा नंग करमाय nganggane सिस्टम यस ओजा चंगपदा यस गुड मॉर्निंग मैडम अदु तंबिरे मफान चोकेते मे कमिंसा चंगपदा मे आई गो आउटसाइड सी तम्मे सी तंबिरकपनि को सी खक्तन नतेबा नंग करमायना वांगांगनी अहल मंदे करि तौगनी कायबसी तम्बिगदम अदु मगी अचौबो मौंदा चीफ मिनिस्टर अमो ओरगना करमाय nganggani चीफ मिनिस्टर मो ओरगा आई चीफ मिनिस्टर मा nganning ma ngang हाइबि याब्रा अदुगुम मैम दु लेतबा अदुना खोगी असोयबनेबा अदुना अना रोइबदा हनिंगदि राइंटी तौदबा यातबा पोट अमदि ओय सिसिदासो नोंगानदगिना नुमिताबो भावबा सोर हनबदगिना सिबो भावबदा अगोय पॉलिटिक्स की मनुंगदा लेदोरिनि पुनमक पॉलिटिशियन चिंदो फत्ते हाइबना अमनिको पॉलिटिशियन ओरकांदा मोले हाइबा ना अमनि पॉलिटिक्स ते याउदबा यारोयबा अगोय तोरसे अदोरदि पॉलिटिक्स तवनाबो हनबदा राइंटी डोल सिंगी हयेंग मिखंदा लापकांदा तोमदि हेरिले मैमना अफबा मीदे खलोये पार्टी दो फतबा मियाम थागले कांग्रेस ना बीजेपी ना अदुगी अदु पार्टी ना अदुना चम चंबा मी अहु मरी ख थागले ना अदु कना अफबा खंदरिबा आइने एतना हाइले हंजिनमा तागद्रा हुई मा हुदो मा याव मा उची मा हमेंग मा थादोरेबा अदुदसु हुईदु खलोबा फतबा मैम जोमना खर खोंगदबा लाइरि हाइतबो हुईदो उचीदगी हौदोंदगी सजीदगी मान हेन पन ओ सजीन बबसुए अदु खल्लोबा अदु तसेंबदि मी ओइना मसाई पोट अदु करमना nganगदगी असेंबली दा आई करि तौगदोरिनो हाइबसे अदु तबु फैयबा अदु नतदन खोंबान कोट पा खो एमएलए दे खोंबान कोली अगो एमएलए दे योम मसाय अगो एमएलए दे आइगे इचान पागी मिंग चनबदे बसा पांगमी का हाइदना अदुम तौरीबा अदु ख्वाइदि मरुय नाइखोन थिगतरिसे एमएलए मन लनाय पैसा पुथोग युम साबिनी नदर लनाय पुथोग लंबी सेमन लनाय पैसा पुथोग पाइसिबु अदु मा कर प्रैक्टिस तौरीब्रा सिचु थिब्रा सिउमसे थिरो बेंगल गुमद थिनी केरला गुमद थिनी एमएलए मन युम यांखै सानी दि युम लाख अममम
แต่จังมาดูหลักอย่างใครนะตัวใกล้ดีนะจุดเดียวมามัดปนตัวไม่ตัวเราแก่ใจไอ้ที่ปาร์ตี้คนเลยไม่เลยไม่ได้ให้บันเตะก็ಅದು ಮಿಗಿ ಮೋನ್ಸಿದೆ ಕೊಚ್ಚು ಪಂಗಲಿ ಬನ ಐ ಕೊಪ್ಪು ನಮಗೆ ಸೊಮ್ಮಿನ ರೇದ ಅಜೆ ಪುನ ಮಕ್ಷೆ ಮೇದ್ಯಾನ ಲಾವಗದ ಬನಿ ಉಕಿನ ಕೇಸ್ ಪುಗಕದ ಬನಿ ಅದುದೆಗೆ ಸಿವಿಲ್ ಸೊಸೈಟಿ ಶಾಂತ ಹೋಯ್ನ ಮದುಗೆ ದಮಕ್ತ ಯೈಗೆ ದಮನಿ ಕೊಯ್ ಲೋನ ದೆಗೆ ಲಾಲೋಬಸು ಕನ್ನು ತೌದ್ರೆ ಸರ್ಕಾರಸು ಕನ್ನು ತೌದ್ರೆ ಪ್ರಜಾಸು ಕನ್ನು ತೌದ್ರೆ ಕರಿನೋಸೆ ಪುನೋಯ್ ಲಮಿನರ ಬನ ಐಸು ಕೈನ್ ತೌ ngамದ್ರೆ ಐಸು ಮೀನತ್ರೆ ಮರಂದಿ 아이는 보는 것이 괜찮다 한 번감대 손자가라 아이는 가나 괜찮다 한 번감대도 아주나 거의 보는 것 소민네 아주나 아이고 칼레데 컨터미는 시 하는 수만나 전진게 오케이 다 같이 리파봉 땡큐 베리 머치 막